ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯈꯨꯜꯒꯤ ꯈꯣꯡꯅꯥꯡ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯈꯨꯜꯒꯤ ꯈꯣꯡꯅꯥꯡ꯫ ꯃꯇꯝꯁꯦ ꯅꯨꯃꯤꯗꯥꯡ ꯁꯟꯙ꯭ꯌꯥ ꯆꯪꯂꯛꯄ ꯃꯇꯝꯅꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟ ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥ ꯄꯥꯡꯕ ꯂꯣꯏꯔꯗꯨꯅ ꯉꯥꯏꯍꯥꯛ ꯍꯪꯆꯤꯠ ꯂꯥꯡꯕ ꯑꯣꯏꯅ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯃꯄꯥꯜ ꯊꯣꯛꯅꯔꯛꯂꯤ, ꯍꯥꯏꯕꯗꯤ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯅꯔꯛꯂꯤ꯫ ꯅꯨꯡꯇꯤꯒꯤ ꯇꯧꯕ ꯊꯕꯛꯅꯤ꯫ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯣꯏꯅ ꯂꯩꯀꯥꯏ ꯈꯔ ꯁꯨꯛꯄ ꯆꯨꯊꯦꯛ ꯑꯣꯏꯅ ꯇꯧꯕ ꯖꯒꯥ ꯑꯃꯗ ꯂꯩꯔꯤꯕ ꯂꯝꯄꯥꯛ ꯃꯇꯥꯏ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯍꯧꯔꯤꯕ ꯆꯥꯎꯔꯕ ꯈꯨꯜꯒꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯣ ꯑꯁꯇꯔ ꯆꯟꯁꯤꯟꯗꯨꯅ ꯃꯗꯨꯗ ꯃꯤ ꯐꯝꯐꯝ ꯁꯦꯝꯂꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯦ ꯈꯨꯜꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯐꯝꯐꯝ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯄꯣꯊꯥꯐꯝꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯀꯥꯏꯗꯒꯤ ꯂꯥꯛꯄ ꯑꯍꯜꯁꯤꯡ ꯃꯗꯨꯗ ꯄꯨꯂꯞ ꯄꯨꯜꯂꯤꯕꯅꯤ꯫ ꯂꯩꯀꯥꯏꯒ ꯊꯣꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯇꯝꯅꯔꯒ ꯃꯈꯣꯏꯒꯤꯗꯤ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯆꯥꯛ ꯂꯣꯏꯔꯝꯕꯅꯤ ꯀꯥꯜꯗꯨꯗ ꯃꯊꯪ ꯆꯪꯅꯈꯤꯗꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯆꯥꯛꯆꯥ ꯇꯣꯛꯂꯒ ꯇꯨꯝꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯃꯍꯧꯁꯥꯒꯨꯝ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯣ ꯐꯝꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃ ꯁꯥꯅꯔꯤ꯫ ꯃꯈꯣꯏꯅ ꯐꯝꯂꯤꯕꯁꯤ ꯏꯆꯝ ꯆꯝꯅ ꯐꯝꯕ ꯅꯠꯇꯦ꯫ ꯃꯈꯣꯏ ꯍꯤꯗꯥꯛ ꯈꯔ ꯑꯗꯨꯝ ꯊꯛꯂꯤꯕꯅꯤ, ꯍꯥꯏꯕꯗꯤ ꯒꯟꯖꯥꯒꯨꯝꯕ ꯉꯥꯡꯊꯛꯀꯨꯝꯕꯗꯨꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯍꯥꯏ, ꯁꯤꯕꯔꯥꯇꯤꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ, ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯈꯔ ꯍꯦꯟꯒꯠꯅ ꯄ꯭ꯔꯚꯨ ꯃꯍꯥꯗꯦꯕꯅ ꯆꯥꯟꯕꯤꯅꯕ ꯃꯑꯣꯡꯗ ꯇꯧꯕꯗꯤ ꯐꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯃꯔꯛ ꯃꯌꯥꯗ ꯅꯤꯡꯕ ꯀꯧꯏꯅꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯃꯅ ꯑꯃꯨꯛ, ꯉꯥꯏꯈꯣꯅꯦꯍꯦ, ꯅꯪꯒꯤ ꯃꯔꯛ ꯃꯌꯥ ꯍꯥꯏꯔꯒ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯍꯦꯝꯕꯗꯨ ꯌꯥꯝꯅ ꯀꯟꯅ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯏ꯫ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤ ꯃꯌꯥꯝ ꯄꯨꯟꯕ ꯏꯌꯥꯎ ꯌꯥꯎꯈꯤꯗ꯭ꯔꯦ, ꯀꯔꯝ ꯇꯧꯔꯤꯕꯖꯥꯠꯅꯣ? ꯃꯇꯝ ꯑꯗꯨꯗ ꯅꯤꯃꯥꯏꯅ, ꯈꯪꯗꯦꯅꯦ ꯃꯗꯨꯕꯣ, ꯁꯤꯕ ꯉꯝꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ? ꯑꯩꯈꯣꯏꯒꯤ ꯋꯥꯗꯤ ꯅꯥꯗꯅ ꯅꯥꯔꯕꯗꯤ ꯁꯤꯕ ꯉꯝꯅꯅꯕ ꯅꯥꯎꯁꯤꯗ ꯂꯩꯍꯦ, ꯄꯩꯁꯥ ꯆꯠꯄꯒꯤ ꯈꯨꯅꯥ ꯑꯗꯨꯗꯤ ꯀꯥꯟꯅꯗꯦ ꯍꯥꯏꯔꯤꯕ꯫ ꯈꯣꯝꯃꯩꯅ ꯋꯣꯛꯇꯨꯅ ꯈꯨꯝꯃꯛꯏ, ꯍꯥꯏ, ꯁꯤꯕ ꯅꯥꯕꯒꯤ ꯋꯥꯗꯨ ꯑꯃꯨꯛꯇ ꯉꯥꯏꯈꯣ, ꯀꯨꯏꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ ꯁꯤꯕꯔꯥꯇꯤꯁꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯐꯣꯂꯥ ꯊꯨꯝꯇ꯭ꯔꯤꯛ ꯊꯨꯝꯕꯗꯨ ꯑꯃꯨꯛꯇꯪ ꯄꯨꯟꯅ ꯐꯪꯃꯤꯟꯅꯈꯤꯁꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯝꯕꯅꯤ ꯃꯥꯒꯤ ꯍꯦꯝꯕ ꯍꯥꯏꯗꯣ꯫ ꯀꯔꯤꯅꯣ ꯃꯥꯅ ꯑꯋꯣ ꯑꯄꯥ ꯁꯥꯗꯅ ꯑꯃꯨꯛ ꯅꯥꯁꯜꯂꯨꯔꯤꯕꯗꯨꯕꯨ? ꯅꯠꯇꯦꯅꯦ, ꯅꯥꯒꯦ ꯍꯥꯏꯔꯕꯁꯨ ꯁꯤꯕꯔꯥꯇꯤꯁꯤ ꯂꯣꯏꯔꯒ ꯏꯪꯅ ꯇꯞꯅ ꯅꯦꯅꯥ ꯇꯥꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯅꯥꯔꯕꯁꯨ ꯌꯥꯏ, ꯅꯥꯕ ꯑꯣꯟꯊꯣꯛꯅ ꯍꯩꯈꯤꯗ꯭ꯔꯦ꯫ ꯂꯝꯌꯥꯟꯕꯗꯣ ꯉꯁꯥꯏꯗꯒꯤ ꯈꯨꯝꯗꯦ꯫ ꯃꯥꯗꯤ ꯉꯁꯥꯏꯗꯒꯤ ꯀꯪꯀ꯭ꯔꯗꯣ ꯃꯩ ꯆꯥꯛꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯇꯛꯄꯋꯣ ꯌꯥꯟꯕꯋꯣ ꯍꯥꯞꯄꯋꯣ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯃꯩ ꯆꯨꯔꯕ ꯃꯇꯨꯡ ꯁꯥꯡꯅ ꯆꯤꯡꯁꯤꯜꯂꯒ ꯀꯥꯝꯊꯣꯛꯂꯒ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯇꯥꯇꯣꯟ ꯍꯦꯝꯕꯁꯤ ꯅꯥꯕ ꯑꯣꯟꯊꯣꯛꯅ ꯍꯩꯈꯤꯗ꯭ꯔꯦ꯫ ꯅꯥꯒꯦ ꯍꯥꯏꯁꯤꯁꯨ ꯁꯤꯕꯔꯥꯇꯤꯁꯤ ꯂꯣꯏꯔꯒ ꯅꯥꯔꯕꯗꯤ ꯐꯩꯌꯦ, ꯏꯇꯥꯎ ꯅꯤꯃꯥꯏꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ꯫ ꯅꯤꯃꯥꯏꯅ ꯊꯣꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯍꯩ, ꯑꯩꯉꯣꯟꯗ ꯏꯇꯥꯎ ꯀꯥꯏꯗꯅ ꯑꯃꯨꯛꯇꯪ ꯆꯤꯡꯗ ꯉꯥꯏꯔꯤ, ꯊꯥꯛ ꯋꯥꯡꯉꯩꯗ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯗꯣꯏꯅ, ꯉꯥꯏꯈꯣꯁꯦ, ꯑꯇꯩ ꯂꯥꯏꯔꯤꯅꯦ, ꯍꯦꯝꯕꯗꯨ ꯅꯥ ꯌꯦꯛꯏ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯔꯕꯅꯤꯅ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇꯪ ꯆꯠꯂꯒ ꯍꯪꯂꯨꯕꯅ ꯆꯨꯝꯒꯗ꯭ꯔꯥ? ꯈꯣꯝꯃꯩꯗ ꯋꯥꯡꯈꯠꯇꯨꯅ, ꯑꯅꯥꯕ ꯍꯪꯕ ꯆꯠꯄ ꯍꯥꯏꯕꯁꯤ ꯃꯁꯤꯗꯤ ꯃꯔꯨ ꯑꯣꯏꯗꯦ, ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯄꯤꯔꯝꯒꯗꯧꯔꯤꯕꯗꯨꯅꯤ꯫ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯇꯦ ꯍꯥꯏꯗꯅꯅꯦ ꯋꯥꯔꯧꯅꯔꯤꯁꯦ ꯁꯦ ꯃꯅꯥꯗꯨꯒꯤꯅꯤ꯫ ꯈꯔ ꯐꯔꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯪꯕꯗꯨꯅꯗꯤ ꯑꯅꯥꯕꯗꯨ ꯐꯒꯠꯂꯛꯀꯗꯧ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯄꯤꯔꯝꯒꯗꯧꯔꯤꯕ ꯏꯕꯨꯙꯧ ꯒꯥꯟꯙꯤ ꯌꯦꯛꯄꯗꯣ ꯃꯗꯨꯒꯤ ꯃꯇꯦꯡꯅꯅꯤ ꯑꯅꯥꯕ ꯐꯔꯛꯀꯗꯧꯔꯤꯕꯁꯤ꯫ ꯁꯦꯕꯥꯔꯤꯁꯤꯡ ꯑꯗꯨꯅ ꯌꯦꯡꯒꯗꯧꯔꯤꯕꯁꯤ
ꯑꯩꯈꯣꯏ ꯐꯨꯔꯤꯈꯥꯎ ꯍꯨꯟꯕ꯭ꯔꯥ ꯑꯁꯤꯗ ꯌꯦꯡꯉꯛꯀꯗꯧꯔꯤꯕꯅꯤ ꯅꯠꯇ꯭ꯔꯅꯦ ꯂꯝꯌꯥꯟꯕ ꯑꯦ ꯈꯣꯏꯔꯥꯇꯣꯟꯅ ꯍꯥꯏꯔꯤꯕꯁꯤꯁꯨ ꯂꯥꯟꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯉꯥꯏꯈꯣꯅꯦ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯟ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯄꯨꯊꯣꯛꯄꯁꯤ ꯑꯩꯈꯣꯏꯒꯤ ꯇꯥꯇꯣꯟ ꯍꯦꯝꯕꯅꯤ ꯃꯥꯅ ꯑꯗꯨꯝꯅ ꯅꯥꯕ ꯌꯦꯛꯄ ꯑꯃ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯗꯅ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯗ꯭ꯔꯒꯗꯤ ꯃꯥ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯔꯣꯏ ꯀꯅꯥꯅ ꯈꯪꯅꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯁꯨꯡꯁꯤ ꯍꯦꯛ ꯁꯤꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯎꯁꯣꯞ ꯃꯦꯂꯥꯒꯤ ꯆꯥꯛ ꯆꯥꯕꯒꯤ ꯊꯕꯛꯁꯤ ꯇꯣꯛꯀꯗꯧꯔꯤꯕꯅꯤꯅꯦ ꯍꯥꯏ ꯎꯁꯣꯞ ꯃꯦꯂꯥꯒꯤ ꯋꯥ ꯇꯣꯛꯈ꯭ꯔꯣ ꯃꯆꯥꯅꯨꯄꯥ ꯄꯩꯁꯥ ꯄꯥꯏꯔꯕ ꯌꯥꯝ ꯂꯩꯕꯅꯤ ꯁꯣꯔꯥꯠꯇ ꯇꯟ ꯇꯧꯕꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯍꯥꯏ ꯅꯣꯏꯒꯤ ꯄꯦꯂꯦꯠ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯄꯨꯈꯝ ꯃꯆꯥꯗꯣ ꯍꯥꯞꯅꯦ ꯍꯥꯏꯒꯨꯝꯁꯨ ꯇꯧꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯃꯥꯏꯅ ꯉꯥꯏꯈꯣꯅꯦ ꯁꯤꯁꯨ ꯁꯤꯗ꯭ꯔꯤꯕ ꯃꯤꯗꯨꯒꯤ ꯁꯣꯔꯥꯠꯀꯤ ꯋꯥꯔꯤꯅꯦꯅ ꯑꯩꯈꯣꯏꯅ ꯈꯟꯅꯔꯤꯁꯦ ꯐꯅꯕꯨ ꯅꯨꯡꯉꯥꯏꯕ ꯋꯥꯅꯤ ꯉꯥꯏꯈꯣ ꯊꯕꯛꯇꯣ ꯈꯔ ꯇꯞꯅ ꯇꯧꯁꯤ ꯁꯤꯕꯔꯥꯇꯤ ꯅꯨꯃꯤꯠꯇꯔ ꯀꯩꯅꯣꯝꯃ ꯑꯩꯈꯣꯏ ꯑꯌꯨꯛꯇ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯂꯨꯔꯒ ꯅꯨꯃꯤꯗꯥꯡꯗ ꯉꯥꯏꯍꯥꯛ ꯀꯣꯏꯁꯤꯜꯂꯛꯄ ꯍꯥꯏꯗꯨꯅꯤ ꯃꯌꯥꯝꯗꯣ ꯑꯃꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃ ꯁꯥꯟꯅꯗꯨꯅ ꯃꯇꯝ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ ꯊꯦꯡꯖꯤꯜꯂꯛꯂꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯊꯪ ꯂꯣꯏꯅꯃꯛ ꯍꯟꯅꯔꯛꯂꯤ ꯅꯣꯗꯣꯏꯗꯤ ꯍꯦꯝꯕꯒ ꯂꯩꯀꯥꯏ ꯄꯨꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯅꯣꯗꯣꯏꯗ ꯅꯣꯗꯣꯏ ꯅꯪꯅ ꯁꯨꯝꯗꯧꯔꯣ ꯍꯦꯝꯕꯒꯤ ꯃꯅꯥꯛꯇꯅꯦ ꯈꯔ ꯆꯪꯂꯝꯃꯨ ꯑꯗꯨꯗꯨꯒꯅꯦ ꯂꯥꯛꯂꯤꯕ ꯁꯤꯕꯔꯥꯇꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯌꯨꯛꯇ ꯅꯪꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯀꯅꯤ ꯀꯔꯤꯅꯣ ꯆꯥ ꯅꯨꯡ ꯊꯧꯔꯥꯡ ꯇꯧꯔꯝꯃꯣ ꯍꯥꯏꯗꯅ ꯅꯪꯅ ꯈꯔ ꯍꯥꯏꯌꯨꯀꯣ ꯑꯩꯈꯣꯏ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯕꯨꯗꯤ ꯍꯥꯏꯖꯔꯝꯒꯦ ꯃꯃꯩꯒꯤ ꯂꯣꯟꯇꯞꯇꯨꯃꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯖꯔꯣꯏ ꯍꯦꯛ ꯇꯥꯕꯗ ꯆꯥꯗ ꯌꯥꯝꯅ ꯆꯣꯞꯄ ꯇꯥꯈꯤꯅꯤ ꯊꯛꯇꯦ ꯍꯥꯏꯕꯕꯨꯗꯤ ꯅꯠꯇꯕ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯍꯥꯏꯋꯥꯅꯤ ꯐꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯌꯨꯝꯗꯅꯦ ꯄꯨꯈꯝ ꯇꯦꯡꯀꯣꯠ ꯑꯃꯗꯤ ꯈꯨꯖꯥꯏ ꯑꯔꯣꯏꯕꯗ ꯐꯃꯨꯡꯅ ꯉꯥꯏꯔꯒ ꯂꯩꯔꯝꯂꯕꯅꯤ ꯂꯣꯏꯔꯝꯗꯥꯏꯒꯤ ꯇꯥꯅꯤꯃꯥꯏꯒꯤ ꯁꯥꯍꯤꯠꯇꯁꯤꯐꯥꯎꯗꯤ ꯈꯕꯦꯠ ꯖꯦꯞꯅꯤꯡꯉꯩꯗ ꯐꯃꯨꯡꯗ ꯆꯦꯞꯄꯨꯔꯣ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯍꯧꯒꯠꯅ ꯀꯥꯏꯅꯔꯝꯗꯥꯏꯒꯤ ꯉꯔꯪ ꯉꯥꯡꯂꯒ ꯀꯥꯏꯅꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯥꯒꯤ ꯂꯩꯀꯥꯏꯗ ꯍꯟꯅꯈ꯭ꯔꯦ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯊꯣꯡꯒꯥꯜꯁꯤꯡꯗ ꯆꯪꯅꯈꯤꯕꯁꯨ ꯌꯥꯎꯔꯤ ꯑꯇꯩ ꯂꯩꯔꯤꯕꯁꯤꯡꯗꯨꯗꯤ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯦ ꯍꯤꯗꯥꯛ ꯊꯛꯇꯕꯁꯨ ꯌꯥꯎꯔꯤ ꯈꯔ ꯅꯍꯥ ꯑꯣꯏꯔꯤꯕ ꯂꯝꯌꯥꯟꯕ ꯈꯣꯃꯩ ꯅꯤꯃꯥꯏ ꯍꯦꯝꯕ ꯅꯣꯗꯣꯏ ꯑꯃꯗꯤ ꯌꯥꯎꯔꯤꯕ ꯅꯍꯥꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤꯗ ꯑꯗꯨꯛ ꯌꯥꯎꯁꯟꯅꯤꯡꯕꯒꯤ ꯆꯥꯛ ꯂꯣꯏꯕꯗꯣ ꯉꯥꯏꯕ ꯑꯣꯏꯅ ꯑꯍꯜꯁꯤꯡ ꯈꯔ ꯑꯗꯨꯛ ꯐꯝꯕꯒꯤ ꯋꯥꯅꯤ ꯄꯨꯟꯕꯗꯤ ꯃꯈꯣꯏ 100ꯃꯨꯛ ꯄꯨꯜꯂꯤꯕꯅꯤ ꯑꯇꯩꯗꯤ ꯋꯥ ꯊꯣꯏꯅ ꯉꯥꯡꯗꯦ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯒ ꯑꯗꯨꯝ ꯂꯩꯕꯗꯅꯤ ꯃꯆꯤꯟ ꯆꯠꯄ ꯃꯆꯤꯟ ꯊꯧꯕ ꯃꯈꯣꯏ ꯈꯔꯅ ꯑꯗꯨꯛ ꯄꯉꯥꯡ ꯉꯥꯡꯅꯕꯒꯤ ꯋꯥꯅꯤ ꯃꯍꯩ ꯑꯁꯨꯝ ꯀꯥꯏꯅꯈ꯭ꯔꯕꯗ ꯅꯣꯗꯣꯏ ꯉꯍꯥꯟ ꯃꯈꯩꯗꯤ ꯍꯦꯝꯕꯒ ꯂꯩꯀꯥꯏ ꯄꯨꯟꯕꯅꯤꯅ ꯑꯗꯨꯝ ꯂꯥꯛꯄꯅꯤ ꯉꯁꯤꯗꯤ ꯃꯇꯣꯝꯇ ꯂꯥꯛꯂꯦ ꯃꯇꯝꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8:30-9 ꯇꯥꯁꯜꯂꯛꯂꯕꯅꯤ ꯅꯣꯗꯣꯏꯅ ꯃꯇꯣꯝꯇ ꯈꯜꯂꯤ ꯑꯩꯕꯨ ꯍꯦꯝꯕꯒꯤ ꯌꯨꯝꯗ ꯆꯪꯂꯒ ꯃꯌꯥꯝꯅ ꯍꯥꯏꯕꯗꯨ ꯇꯝꯂꯨꯁꯤꯔꯅꯦ ꯉꯥꯏꯍꯥꯛ ꯆꯪꯂꯝꯗ꯭ꯔꯕꯗꯤ ꯑꯃꯨꯛꯁꯨ ꯐꯖꯔꯣꯏꯗꯣꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯝꯗ꯭ꯔꯦ ꯅꯣꯗꯣꯏꯅ ꯍꯥꯏꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯔꯗꯤ ꯍꯦꯛ ꯑꯩꯁꯤ ꯆꯣꯞꯀꯗꯧꯔꯤꯕꯅꯤꯁꯦ ꯃꯣꯗꯣꯏ ꯀꯥꯂꯦꯐꯨ ꯀꯥꯟꯖꯦꯐꯨ ꯅꯃꯥꯡꯗꯅ ꯔꯣꯀꯦꯠ ꯅꯇꯨꯡꯗꯅ ꯅꯣꯡꯃꯩ ꯍꯥꯏꯕꯗꯣ ꯍꯦꯛ ꯇꯧꯋꯤꯗ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯥꯛꯂꯤꯉꯩ ꯅꯥꯀꯜꯗꯒꯤ ꯏꯇꯥꯎ ꯅꯣꯗꯣꯏ ꯅꯠꯇ꯭ꯔꯅꯦ ꯅꯣꯗꯣꯏꯅ ꯈꯣꯟꯖꯦꯜꯁꯤ ꯃꯃꯥꯡꯉꯩ ꯇꯥꯈꯤꯒꯨꯝ ꯇꯧꯈ꯭ꯔꯦ ꯀꯅꯥꯅꯣꯅꯦ ꯒꯟꯖꯥꯒ ꯈꯔ ꯉꯥꯎꯕꯒ ꯃꯃꯤꯠꯇꯣ ꯐꯥꯛꯂꯤ ꯌꯦꯡꯂꯛꯄꯗ ꯏꯇꯥꯎ ꯍꯦꯝꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯤꯅꯦ ꯏꯇꯥꯎ ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯐꯝ ꯈꯨꯜꯒꯤ ꯈꯣꯡꯅꯥꯡꯗ ꯆꯠꯂꯨꯔꯤꯕ꯭ꯔꯣ ꯍꯣꯏ ꯏꯇꯥꯎ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯆꯠꯂꯨꯔꯤꯕꯅꯤ ꯏꯇꯥꯎꯗꯤ ꯏꯁꯥ ꯉꯝꯗꯦ ꯍꯥꯏꯔꯒ ꯁ꯭ꯋꯥꯏꯗ ꯀꯩꯗꯧꯔꯤ ꯇꯧꯏꯁꯤꯕꯣ ꯃꯌꯥꯝꯗꯤ ꯑꯁꯣꯝꯗ ꯁꯤꯕꯔꯥꯇꯤ ꯅꯨꯃꯤꯠꯇ ꯏꯇꯥꯎꯒꯤ ꯅꯥꯛꯇ ꯆꯠꯂꯨꯁꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯊꯛꯁꯤ ꯆꯥꯁꯤ ꯀꯥꯏꯗꯅ ꯌꯥꯝꯅ ꯍꯥꯏꯅꯍꯧꯕꯅꯤ ꯑꯗꯨꯒ ꯏꯇꯥꯎꯅ ꯅꯥꯈꯩ ꯅꯥꯔꯒ ꯑꯅꯥꯕ ꯍꯪꯉꯝꯗꯥꯏꯁꯤꯗ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯁꯤꯗ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯂꯒ ꯂꯩꯔꯝꯂꯤꯕꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯏꯇꯥꯎ ꯃꯤꯁꯤꯕꯨ ꯅꯥꯗꯅ ꯁꯨꯝ ꯂꯩꯕ ꯌꯥꯕ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯀꯟꯕ ꯌꯥꯏ ꯀꯩꯅꯣꯅꯦ ꯑꯇꯩ ꯂꯥꯏꯔꯤꯁꯦ
Ibani ne ngahaktang swai da famkhisise nangbu yamna thienglabra ne itau hemba thiengbagi wadi pung nipan tasingrabani ngai khoiba dubo yenguse thabal naga thabal phagalakpane ngahak dum famkhisise hoini yaini kari wari sase haribano wari gi wadi loiba naidabu wari ni tau nodoi se yantat krabo upambi atuba sidane ngahaktang tonglaga wari sanasi itau di handak lakadoriba sibarati asida Prabhu Mahadeva da kari bor nige na khalige itau aina nigidaba bor haibabu sahi khudingi niduna su laklaba aina pamjaba bor amatangdi pinabiyo haina nigidoribani hoine itau nodoi adubu haiba kari bor nigidoribano haiba itau aina nigidoriba sa ate amta nati pando machin manau mangana phangkhiba thoda thokba korigi khuzaido madune aina pamlibasi kariyone harisibo nati le thoda thokba korigi khuzai pando machin manau mangana pai haribasi bu karamba tangkakta paibanone hera bimna kurak tanbagi matangda cheng thu thokpa paisa thu thokpa injang thu thokpa khuzai do mangkhibagi ni ne mar kurak talibado hoinhi sumin hi to ho adugi khuzai do dang phangadi loire ngaikho itau no doi khuzai do phanglaga nang paisa mayam ama thon ge hairi bro natadi kayon he itau oi khoisu paisa sin namthingai paire haireraga pradhan ga do leplaga aigi ikhada inai singsi ani ahum ma thamaga aikoina ga chathok khothok pada thonga hangdoktana aikoina ga kumtharaklaga masidai sida mayam singsi ga salam kotpadu pamjaribani adubu ne laiba gasida di tamamdre wakhal da sagalaga dom leire itau no doi nangi wari sisu nungairi he ado itau ai ga thabak amatang chaminarusi haibabu itau bu kari khalibagi ngai khuni tau hemba nangbu karai cha si haribanu matam naga matam sum thengjal lakpane ai si yumda hanjin ningabani chak sune lamra loraba itau chak lambudu gini ne harise aiga khoigi mari mata gi imhanaba amaga ngasido ai si chak kauge lau anaba pharakpagi haidana hairambani ithanda chatpadu hek nungai traba ada kharanga na chatkadabadusu चाबगे थरोमदा ngantana lai thauna phaida mathibong lawi haikini aidana aduk thengma ngaiba jani amamal su kahan ge aidana aduna itom chapadu hek nungai traba satkibagi di thoina bu khantre halakpagi si khara nungaiti adugi itaw aduk hobagi wani kamdauba hai ngai khunu itaw hemba nanggi sibu awoirabane hera anaba phagalakpagi chak chara am kauri haibu sibu phagi yabro sabagi phagi da याबना तीने पैसा की कादा चाबगी कादा फागी तौबु याबना तीने होइने अदुमाइना ngसाइना हाइरबदी कैदौबगी आइना इताउन हाइबे इलोइदोरिबनो करदे आदा थोंग थाकपो लोरम लगनी चाना थंगनबदी करी करी सिलिब जानो इताउ नो दोइने एक पाम्बा मफैदुनिसे मासादुनिसे तरंगदुरिसे अस इताउ कोइने द मदुगा होनगिदबा कांते खर थुना चनबा तौसी कनागिदनो चतुइसिबो हेरा अतै नतेदा खुंदोलगी इबु बिसकी मनाक्तनी इबु बिसक होइने ngaikuni hemba nang ibo bisak hairisibu ट्रेक्टर लोइबा ममांग चाही लैखिदबा ट्रेक्टर न नल्लगा लैखिदबा इबु बिसक्तुरने हेर आइताउ नंसु कनाना ट्रेक्टर नल्ले हाइरिबनोने इताउ न पाउलाना ताबो वरंगनी कराइदगी ट्रेक्टर ननबनो इबो बिसक्ननी चाक चरा हमल चासी लाओदन आइबु कोरकलिबसे नतिने सिरगबु आइबु चाक कोरकद्रो होइने चुमिनि तावदसु मयामदी लेते दना हाइनखिबा आदुदा अदुक हाइबगी वानी मागिदु खरा थिन सोपदुदा अदुक मयामना हाइनबो ओइरंगनी हो अदु ओइरंगनी लावासे चलनबा तौरसी नोदोइदो हेबन पुरगा लाक्ली असुम लंबिदा चलिङै नोदोइना अदो इताउ हेम्बा ngarang dani nangna sangam de haidana mayamna hainariba
hauga kangkharpa ngamdrei maibana khut thare haidana nangi mataw ngaire haidana mayamsi wa launaribani aduga nangna ngasi itha thajadana mamangaida tawkhibadawna ikan kanna leiramliba asibu aidi pungai ne itaw nodoi masini ne punsi haibado ngarang da naramba midu ngasi hekta maksi ha kaidawa itaw hemba ha ai kai su haidi da se chana ba tawsi itaw bu kwa chagero se kwa di yauri itaw saram thalam daida kwa chabase chabagi mahau khangdabani horen chaksa tolaga sarana badum thamjallo ngai khuni itaw hemba ai kaino ma sumning sangai ne karino ni itaw no doi nang ne hek ningsing nak pasimane kara da phangakta tai nati ibo pisaki masa marini nupi ahum nupa ama du ngahan ai ka thengna badati mapa pung laikhidraba matung dagi di mokhoi gi imusi yamna nange haiba paw ma na hairami mana mapa laikhidre hairi baduna kamdori bazano itaw no doi nangna khangdaba khara leire madugi masano pa duna harido mapa ga khara janadabani adugi mapa bu sauningduna hairiba oirini kanade madugi matangdane wa haudurlaganu se adugi sarukne sei ibo bisaki mayu yawna badum chachi asum lakpana haujikti khulgi lairak achogba lanthorakli mokhoi khul adudagi atopa khul ama chatpa yaba lambi lamsang adu khatamak naisallakli matam aduda nodoina itaw hemba aikona chali sibu ibo bisaki yum lomdrane he itaw nodoi nangbu lambi asambaga mata khangdrabro ha aikona chali base lambi asambani nang sidi khungi mi mansallaktre khangdra itaw ai singasi si ganja ga khara thakhibaga karino mangang hoye hawoi haifawa ba khangdi ningkok kana gumba aman aibune yumda halasadana khudang paraga singbudong hek tawi madu kaisu khalunu itaw nangi matam lakpanani kaitau boi taw hemba kaisu haidi hemba amadi nodoi wari sana asam lakpana haujikti laikai gi manglan thorakle mangdagi khitang chatlaga hauriba haibong pambi sing adugi manak yausilakpada hembana itaw yarase swai yaurabadi itaw aigi bo bisaktuna swai da sa sedana haibani aduna swai sida dum chak chara amadum chathukdasi ngai khoda itaw hemba mi gi lamhang tumhang sidabu adugi sumathakta ahing nongyai gi matam osilaklabani masida hitan nangna mi gi mangna ada leire swai sida chak cha se haribusibu sibu kamdori bazano era itaw nodoi nang si manthona pangkre saba thakpadabu kadobugi mangmana kaiba malai gadori bano thoine hena khaluno adugi sarukne ibo bisaktu ngaisi asom na haina ringai ibo bisakto karomdagi no khanghaudana phat thokjalai aduga itaw hemba nang lakpa kyam kuire ai nang bu cha kauri la odana hai khibadudi ngasai nungdang waramdani aduga nangna hojik laklibasina karino ne matam maduda nodoina karino ne ama sisu dum khumini ai ngawrga chakadoriba karino matam aduda hembada wonsallaklaga ngai khuni taw sida kanano ma yaurisna hembana aigi itawni maminga nodoi kobuni khulga halaman singa adu phaminruraga halakpada aiga thengnabadagi lakminari basini phai adudi chak chabagi thabaktu hawunaba tawrasi adudi aikhoigi itaw hembagi mamanabanina aisu itaw heta kaujarage itaw gi mingna kari kopiba aigi ming nodoi kaujai aigi mingna adumna hairakpada nodoina hoi ai hana khangjare yama nungai jare
matam maduda nodoina yamna khangninna ado tractor nandana ngahawai tractor ibu pisektu leikhidre adana maya wa launa khibani adu kamta uriba jano wahang aduta hojing nodoi gi mamangda leiriba aduna kari aibu si khre haiba ai karom dagi lamjilak liba wakhal none che sak tum chanaba tausi asumna kadai kadai dagi no chak mayam ama puthurakli haura ba insang mathel mayam ama madu ubuda nodoina chak na chak lambane masidi hekta honarageda adumna hairakpada hemba amadi ibo bisakna charo aikoidine chadrabasu kesu kaidi adumna hairakpada nodoina kariyone hairisibo aina na koi ki saruktubu loinamuk chathokhrabo khara yenana chamina sise adumna hairakpada hembana hoi chachi haiduna chabado haunarakli asum chaba haunarakpada itha thajadana nodoina karino sibo haiduna insang adudagi lokthokdaga yengnobadadi migi khutki khudombi ama oiduna leramle madu urubadugidi nodoido swai lawi mahana tapna leithorakpadadi ngasaidagi mahaka chaminariba magi matau hembado mamaiga do ukhi khujilga masam managa do khoiri tawraga mamai mami ka do musin muraga leiramle aduga magi mamannaba ibu bisak hariba dusu owung amadani mamai mami ka do ngoraga mai chekhairaga icham chamna leplaga leiramliba do nodoidi khangprek khangduna mafam madu thadoktuna hau thaduna chelakli maduda mahaki matungda kanagumba kharasu tanarakpaki sahum phangbada nodoina kananone haina yengthuklubadadi hemba amadi mahaki mamannaba ado makhui aniduna sorok ado amadagi amada nagjet chongduna tanaraklibaduda nodoi kana leibagi aibo mukta kallo hemba na hatore haiduna kanna chirakli adumna chilakpada hojikti nodoido makoigi leirak yauchalakli matam maduta nodoina karino tawribasidi karino ne aigi taw hemna tawribasibo masibo kam tawriba jano haiduna wakhal khallaga chilakli ngai khanghaudana mamangda tubat launa samkhiba haudu muk chawba mami amada khangduna khanglep lepada makhongodo amana amada khurau thangjanduna uprang upsalaga tubada marai bakna lebak te yeshin badagi chaina kol aduna maha gyan ngaukhri madugi matung nodoina wakhal tarakpadadi maha phamungda leirami matam maruda nodoina akoibada asum jengnakpada maha ki nupi yangang sing amadi maiba amaga leiramle matam maruda maha ki nupina gyan tarabro haibani nodoina hoi he taine nati aibu ngasai hemra tanarakibani kamdowna aina sida leirabiba jano matam maduda magi nupina karino haribadubo natine ngasaidagi hemba na surmado hauji amu haroklene phatri malda mase matam aduda amaiba aduna ibungo nodoi kari karam tawriba jano nangji sibo matam aduda nodoina thokriba thawdok punamak tamli matam aduda amaiba aduna ibungo nodoi nangna hemba hariba dudi ngasi numidang wairam pung 9 muk taba adwaida nonga khre leikhidre thiengjalle puloi su pharak tarani haidana mahak tu aina lanbiramlaga mahak mangolgi phamel da thangtoklamlaga ai yumda dum hallabani aduga leikhidra ba heba aduga nangna sabinai haribaduna kamdawriba jano as ozamaiba sabinabadu nati mana mamang sahi tektana nandana leikidraba ibu bisaki manakta sak saba tachi haidana aibu puribani aduga di sak sarini manungda aina karino mek thengnarurini madagi aina leithorakpadadi hemba gasi pura muung madal leramlibasi musin muna wangring wangna magi mamannabani hariba ibu bisaktusu dumangai mamai gado karino mu tawragani leramlibasi marudagi ai khanglaga dumak chilakpada lambida karino mu tubat samki
ꯃꯔꯨꯝꯅ ꯍꯦꯛ ꯁꯝꯈꯤꯕꯗꯒꯤꯗꯤ ꯑꯩꯒꯤ ꯈꯣꯡ ꯑꯁꯤ ꯃꯁꯥ ꯃꯇꯣꯝꯇ ꯈꯨꯔꯧ ꯊꯥꯡꯖꯤꯜꯂꯒ ꯎꯄ꯭ꯔꯥꯡ ꯎꯞꯁꯜꯂꯒ ꯇꯨꯕꯗꯒꯤ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯉꯥꯎꯈ꯭ꯔꯦ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗ ꯁꯤꯗ ꯂꯩꯔꯝꯂꯤꯕ ꯑꯁꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯔꯦ ꯐꯔꯦ ꯅꯪꯒꯤ ꯋꯥꯔꯤꯁꯨ ꯇꯥꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯨꯔꯨꯝꯂꯕꯅꯤꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏ꯫ ꯅꯪ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯅꯨ꯫ ꯍꯦꯝꯕꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯅꯪꯁꯤ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯛꯀꯗꯧꯔꯤ꯫ ꯃꯍꯥꯛꯀꯤ ꯊꯧꯔꯝ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯕꯅ ꯍꯦꯟꯅ ꯐꯒꯅꯤꯀꯣ꯫ ꯐꯔꯦ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯈꯤꯅꯕ ꯇꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯗꯣꯏꯅ ꯉꯥꯏꯈꯣꯅꯦ ꯑꯩꯅ ꯂꯝꯕꯤ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯉꯥꯎꯔꯒ ꯇꯥꯔꯒ ꯂꯩꯔꯤꯕꯗꯨ ꯅꯈꯣꯏꯅ ꯀꯝꯗꯧꯅ ꯈꯪꯗꯅ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯅꯣ? ꯃꯇꯝ ꯑꯗꯨꯗ ꯅꯣꯗꯣꯏꯒꯤ ꯅꯨꯄꯤꯅ ꯍꯣ ꯍꯜꯂꯛꯃꯟꯗ꯭ꯔꯦ ꯍꯥꯏꯕꯗꯨꯅꯅꯦ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯤꯕꯗ ꯈꯨꯜꯒꯤ ꯃꯪ ꯃꯅꯥꯛꯀꯤ ꯍꯩꯕꯣꯡ ꯑꯐꯩꯕꯗꯨꯗꯅꯦ ꯇꯥꯔꯒ ꯂꯩꯔꯝꯕ ꯃꯗꯨꯗꯒꯤ ꯄꯨꯁꯤꯜꯂꯛꯂꯤꯕꯅꯤ꯫ ꯑꯣ ꯑꯩꯁꯤ ꯌꯥꯝꯅ ꯀꯨꯏꯅ ꯋꯥꯟꯊꯔꯨꯔꯦꯅ ꯍꯥꯏꯔꯤꯁꯤꯅꯗꯤ꯫ ꯑꯁꯨꯝꯅ ꯅꯣꯗꯣꯏꯗꯣ ꯋꯥꯈꯜ ꯈꯜꯂꯒ ꯑꯗꯨꯃꯛ ꯄꯣꯊꯥꯍꯧꯔꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡꯁꯨ ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯑꯃ ꯃꯊꯦꯡꯗ ꯀꯣꯏꯆꯠ ꯆꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯝꯂꯒ ꯑꯗꯨꯃꯛ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯣꯡꯉꯥꯜꯂꯛꯂꯕ ꯑꯗꯨꯗꯗꯤ ꯃꯈꯣꯏꯒꯤ ꯍꯦꯛ ꯍꯦꯛ ꯄꯨꯟꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡꯗꯣ ꯅꯣꯗꯣꯏꯒꯤ ꯉꯔꯥꯡꯒꯤ ꯊꯕꯛ ꯑꯗꯨ ꯀꯔꯤꯝ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯂꯥꯛꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯗꯣꯏꯅꯁꯨ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯅꯪ ꯉꯔꯥꯡ ꯍꯦꯝꯕꯒꯤ ꯃꯇꯨꯡ ꯏꯜꯂꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯁꯤꯔꯝꯂꯤꯗ ꯌꯥꯔꯣꯏꯅꯤ ꯅꯊꯤꯕꯣꯡ ꯌꯥꯝꯅ ꯂꯥꯎꯏꯅꯤ꯫ ꯅꯣꯗꯣꯏꯅ ꯍꯥꯏ ꯀꯅꯥꯅ ꯈꯪꯅꯤ ꯃꯥꯗꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯗꯨꯗꯤ꯫ ꯃꯥꯅ ꯑꯩꯁꯦ ꯁꯤꯈ꯭ꯔꯕ ꯊꯋꯥꯏꯅꯤ ꯍꯥꯏꯗꯅ ꯏꯪꯒꯤꯠ ꯑꯝꯇꯪ ꯄꯤꯔꯝꯂꯕꯗꯤ ꯑꯩꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯨꯈꯤꯗ꯭ꯔꯣ? ꯑꯩꯕꯨ ꯅꯪꯗꯧꯅ ꯅꯊꯤꯕꯣꯡ ꯂꯥꯎꯕ ꯃꯤ ꯃꯥꯟꯕ꯭ꯔꯥ ꯍꯥꯏꯕ? ꯏꯍꯦ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯂꯤꯅꯤ꯫ ꯉꯥꯏꯈꯣꯁꯦ ꯑꯗꯣ ꯁꯤꯕꯔꯥꯇꯤ ꯅꯨꯃꯤꯠꯀꯤ ꯐꯣꯂꯥ ꯑꯊꯨꯝꯕ ꯍꯥꯏꯕꯗꯨꯅ ꯀꯝꯗꯧꯕ? ꯃꯗꯨꯗꯤ ꯁꯣꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯗꯤ ꯁꯨꯝꯗꯧꯔꯁꯤ ꯈꯨꯟꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯣ ꯃꯗꯨꯗꯨꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯩꯒꯥ ꯑꯃꯇꯪ ꯇꯧꯔꯒ ꯅꯦꯛꯂꯒ ꯑꯗꯨꯝ ꯄꯥꯡꯊꯣꯛꯂꯁꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯈꯩꯁꯨ ꯂꯥꯛꯆꯁꯅꯨ꯫ ꯀꯔꯤ ꯀꯥꯏꯕꯒꯦ ꯃꯌꯥꯝ? ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯌꯥꯏ ꯍꯥꯏꯗꯨꯅ ꯂꯣꯏꯅꯃꯛ ꯍꯥꯏꯅꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯁꯤꯕꯔꯥꯇꯤ ꯅꯨꯃꯤꯠ ꯌꯧꯔꯛꯈꯤ꯫ ꯁꯤꯕꯔꯥꯇꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯈꯨꯜꯒꯤ ꯈꯣꯡꯅꯥꯡꯈꯣꯡ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯐꯣꯂꯥ ꯇꯧꯗꯨꯅ ꯃꯍꯥꯗꯦꯕ ꯈꯨꯔꯨꯝꯗꯨꯅ ꯃꯈꯣꯏ ꯒꯟꯖꯥ ꯊꯛꯇꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯄꯨꯟꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯋꯥꯔꯤꯅꯈꯤꯕꯁꯤ ꯅꯣꯗꯣꯏꯅ ꯍꯦꯝꯕꯒꯤ ꯊꯋꯥꯏ ꯊꯦꯡꯅꯈꯤꯕꯒꯤ ꯋꯥꯔꯤ ꯑꯁꯤꯅ ꯃꯄꯨꯡ ꯑꯣꯏꯅ ꯂꯤꯅꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯗꯣꯏꯅꯁꯨ ꯃꯥꯅ ꯍꯦꯛ ꯈꯪꯍꯧꯕ ꯃꯥꯅ ꯍꯦꯛ ꯊꯦꯡꯅꯔꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯃꯌꯥꯝꯗ ꯂꯤꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯌꯥꯝꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯆꯥꯕ ꯊꯛꯄ ꯄꯨꯝꯅꯃꯛ ꯂꯣꯏꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯥꯏꯔꯤꯕ ꯈꯣꯡꯅꯥꯡꯈꯣꯡ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯦꯛ ꯄꯨꯟꯕꯗꯣ ꯄꯨꯜꯂꯨꯗ꯭ꯔꯕꯅꯤ꯫ ꯃꯇꯝ ꯀꯨꯏꯅ ꯃꯤ 2 खरा लाख 3 खरा लाख तौदुना अदुम लोइसनख्रबनी। मदुगी मतुंगदगिदी ममई थंगदा खजिक असुम यामखदनरक्तुना हानगुमना पुनखी। नोंसिंग ताबा मतमदा मखोयना पुनद्रबसु नोंसिंग तादबा हवा नुंसित सेंगबा नुमित्तदी मखोय हराव नुंगाइना अदुमक पुल्लिबनी। मतव असुमना थोदोकसिंग थोख्रबा मतुंग मखोय हानगुमना पुंदुना खुलगी खोंनांखोंग अदुदा मखोय हानगुमना वारी वाताई सादुना वा नोक्तुना महौसागुम पुनखी। अदुबु नोदोइदी अमम मथेंगदा चटपगी थबक असि महाक्ति खिरुम लाउबा खुथिबा अमा लैखिबना मरम मोरगा महाक्ति पाकना याउद्रे। अदुगा याउबा तारबसु मयाम पुलहौरगा महाना nganta हंजिल्ली। असुमना नोदोइदी हानगा इमान मानदबा सक्तम अमदी उबा फंकी। मदो अमाइबा अदुनगा अमा मथेंगदा चटलुरनु हेमबगी थौरम लोइद्रिबा फावबदी यमदगी मपान थोक्तबना हेना फै हाइरमबदुदा महाक तौरिबरा खंगद्रे। अदुबु मयामदी महौसागुम अदुम पुलहौरी। वारी असि मतांग असवाइदा लोइसनजरी।
ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯈꯤꯕꯤꯛ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫